Ako ay kanam to. Ay kanam pura kay ako. Ngako. Lay khôn cái lay tập dạ lô. Lay khôn cẳng cái gì? Lấy không quật cái đầu này hằng ngồi nó cái nấm nhau rồi hai rồi lấy không mà sim tập hai rồi sao năm một biết mà ai khuất nào không mà này nung ngọc cái thing này nung cái ngọc này này xây âm ta này biểu xây âm hàng quật lên arang bile mà đi to en nè sa anh tụi này kì tu lấy không gì cái gì cái lấy kì nung cái cũng không thật lấy ba lấy tao thì không cái tao lấy thì tôi xíu một phai là vậy gì gì nó dễ nó cô là hàng ngoài là không có tài để lên cái lấy thì có mình lấy làm gì mình đi lấy đấy chứ đó kỳ đó vẫn lên kỳ dây thì nó phai là vậy bạn kỳ đó vẫn lên đó à vậy mapsta how có gì vậy killer one kỳ đó lại không lấy tiền rồi là ham rồi một khi lại không lấy tiền ta nó khi nó lại không thành đấy tôi một khi lấy tiền của mình một khi lại không thành rồi hay nó bảo mà sao cái gì aku expert tim na lang lấy không expert tim na di nhớ nóเลยคุณจะกันหนักไปไงcó dây tayo hana tayo mapano di ko na siya masiyay Canada na hello ay dun riêng em nhỏ yaw Picture di di udah dun ngayon Doon na kino yabo do ay di astonton ayo na bra As ko tayo yabo medium na lấy bị sực rồi đấy Mỗi xe mình được khuất mà không nahan đó xem xem anh gì không ai quan tâm cái mà cà phê cái mà chơi thôi nè chơi phụ nữ tự thôi Oh mangira Adanya pinsul ko tawag ani eroni nga mga tawag ay doon ano di pa minsan ano pa mo kaya naman Hezayda Rasidi tuloy niya ba Anjali mo ba ni phụ nữ tự eh 팥도 손에 팥에 마마 아왕 저 거럼 너 North south east west Awang should be in the east Abi marunda 이게 어게체 손에 팥도 가지고 이제 Sida Tao nghe nè hay người ta nói tôm gì nóng bò nói tôm gì Kangi decoration carpet grass đó là yaman thôi
ꯇꯧꯏ ꯄꯣꯠꯊꯣꯛ ꯍꯤꯡꯒꯣꯜꯗ ꯐꯪꯖꯕ ꯄꯣꯠꯊꯣꯛꯅ ꯑꯕꯦꯝꯃ ꯗꯤꯁꯀꯣ ꯂꯥꯏꯠ ꯑꯝꯇ ꯍꯥꯞꯆꯤꯟꯕꯤꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯗꯤꯁꯀꯣ ꯂꯥꯏꯠ ꯋꯥꯠꯂꯤ ꯃꯥꯔꯇꯤꯅꯥ ꯏꯁ ꯕꯦꯛ ꯂꯥꯏ ꯃꯥꯛꯁꯦ ꯅꯥꯇꯣꯟꯗ ꯎꯞꯇꯕꯤꯗ ꯈꯗꯥꯡꯗ ꯎꯞꯄꯦ ꯍꯥꯏꯔꯦꯔꯒ ꯂꯥꯛꯆꯔꯤ ꯍꯧꯖꯤꯛ ꯁꯤꯅꯥꯝ ꯃꯥꯔꯇꯤꯅꯥ ꯂꯥꯏ ꯃꯁꯤꯗ ꯏꯌꯥꯔꯄꯤꯁ ꯑꯃ ꯍꯥꯞꯆꯤꯜꯂꯦ ꯍꯥꯏꯔꯦꯔꯒ ꯍꯧꯖꯤꯛ ꯇꯣꯟꯇꯣꯟ ꯍꯣꯏꯒꯤ ꯆꯥꯛ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯔꯦ ꯃꯌꯥꯝꯁꯦ ꯌꯥꯝꯃꯟꯈꯤꯗꯅ ꯑꯃꯒ ꯂꯧꯁꯨ ꯆꯠꯂꯣ ꯃꯌꯥꯝ ꯌꯨꯡꯉꯣ ꯇꯣꯟꯇꯣꯟ ꯃꯌꯥꯝ ꯌꯨꯡꯉꯣ ꯌꯥꯔꯦ ꯌꯨꯝꯗꯁꯨ ꯑꯅꯤ ꯅꯠꯇꯕ ꯆꯩ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯀ꯭ꯔꯣꯁ ꯄꯔꯛꯑꯦ ꯌꯥꯔꯦ ꯁꯤꯗ ꯐꯖꯔꯦ ꯅꯪꯕꯨ ꯀꯥꯞꯀꯦ ꯑꯁ ꯑꯁꯤꯒꯤ ꯁꯣꯐꯥ ꯍꯥꯏꯁꯦ ꯐꯝꯃꯤ ꯃꯥ ꯕꯨꯠꯇ ꯃꯗꯨ ꯃꯥꯟꯗꯣ ꯁꯣꯐꯥꯗꯣ ꯕꯨꯠꯇ ꯃꯗꯨ ꯃꯥꯟꯗꯣ ꯑꯗꯨꯗꯣ ꯃꯥꯅ ꯍꯥꯟꯅ ꯇꯥꯔꯝꯃꯤꯗꯨꯅ ꯁꯤꯗꯩꯁꯤ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯀꯥꯏꯗꯅ ꯑꯩꯈꯣꯏ ꯑꯃꯣꯠꯄ ꯃꯔꯛꯁꯤꯗ ꯀꯪꯗꯅꯤꯅ ꯆꯥꯛꯇꯨ ꯈꯤꯇꯪ ꯆꯤꯡꯈꯠꯂꯣ ꯍꯧꯖꯤꯛꯀꯤ ꯃꯃꯥꯡꯗ ꯑꯩꯅ ꯍꯥꯞꯈꯤꯕ ꯚꯤꯗꯤꯑꯣꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯕꯗ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯈꯔꯗꯤ ꯇꯥꯕꯤꯔꯝꯃꯒꯅꯤ ꯑꯩꯅꯁꯨ ꯍꯥꯏꯐꯦꯠ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯛꯀꯦ ꯈꯔ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯃꯑꯣꯡꯗ ꯑꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯑꯦꯟꯂꯥꯏꯇꯣꯄꯦꯗꯤꯌꯥ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯟꯂꯥꯏꯟ ꯂꯔꯅꯤꯡ ꯑꯦꯞꯁꯤꯗ ꯇꯧꯗꯣꯏꯁꯦ ꯍꯧꯖꯤꯛ COVID-19 ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯀꯨꯜ ꯀꯥꯅꯤꯡꯉꯁꯨ ꯀꯥ ꯐꯪꯗꯕ ꯁ꯭ꯀꯨꯜ ꯂꯣꯏꯅ ꯊꯤꯡꯖꯤꯜꯂꯒ ꯂꯣꯛꯗꯥꯎꯟ ꯇꯧꯔ ꯂꯩꯕꯅꯤꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯗꯕꯁꯦ ꯁꯤꯒꯤꯗꯃꯛꯇ ꯍꯧꯖꯤꯛꯀꯤ ꯑꯦꯞꯁꯤꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯤꯌꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯑꯦꯞꯁꯤꯗ ꯇꯧꯗꯣꯏꯁꯦ ꯀ꯭ꯂꯥꯁ 10ꯒꯤ ꯃꯦꯠꯁ ꯑꯃꯗꯤ ꯁꯥꯏꯟꯁꯁꯦ ꯐ꯭ꯔꯤ ꯑꯣꯐ ꯀꯣꯔꯁ ꯍꯥꯏꯗꯤ ꯁꯕꯁꯀ꯭ꯔꯤꯞꯁꯟ ꯆꯥꯔꯖ ꯌꯥꯎꯗꯦ ꯐ꯭ꯔꯤꯗ ꯂꯣꯏꯅ ꯇꯧꯗꯣꯏꯅꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯐ꯭ꯔꯤ ꯑꯣꯏꯗꯣꯔꯤꯕ ꯑꯣꯐꯔꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯏꯁꯨꯁꯦ ꯂꯣꯏꯗ꯭ꯔꯤꯐꯥꯎꯒꯤ ꯂꯣꯛꯗꯥꯎꯟꯒꯤ ꯀꯩꯅꯣꯁꯦ ꯂꯣꯏꯗ꯭ꯔꯤꯐꯥꯎꯒꯤ ꯍꯧꯖꯤꯛꯀꯤ ꯑꯦꯞꯁꯤꯗ ꯑꯣꯖꯥꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯗꯣꯏ ꯃꯑꯣꯡꯁꯦ ꯐꯖꯅ ꯃꯅꯤꯄꯨꯔꯤꯗ ꯍꯥꯏꯗꯤ ꯏꯃꯥꯔꯣꯜꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯥꯛꯄꯤꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯗꯣꯕꯤꯅꯤꯌꯔꯒꯤ ꯂꯣ ꯌꯦꯡꯕ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯂꯥꯛꯏꯁꯤꯅ ꯅ꯭ꯌꯨꯂꯦꯟꯁ ꯂꯣ ꯑꯣꯐ ꯑꯣꯛꯇꯦꯞꯁ ꯅ꯭ꯌꯨꯂꯦꯟꯒꯤ ꯂꯣ ꯑꯣꯐ ꯑꯣꯛꯇꯦꯞꯁ ꯅ꯭ꯌꯨꯂꯦꯟꯅ ꯄꯤꯔꯝꯃꯤꯕ ꯂꯣꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯃꯨꯛ ꯌꯦꯡꯁꯤ ꯃꯥꯅ ꯅ꯭ꯌꯨꯂꯦꯟ ꯍꯥꯏꯔꯤꯕ ꯀꯦꯃꯤꯁꯁꯤꯅ ꯄꯤꯔꯝꯃꯤꯕ ꯁ꯭ꯇꯦꯠꯃꯦꯟꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯌꯦꯡꯁꯤ ꯀꯔꯤ ꯍꯥꯏꯔꯝꯒꯦꯗ ꯑꯗꯨꯅꯁꯨ ꯍꯦꯟꯅ ꯀꯩ ꯍꯥꯏꯅꯤ ꯏꯪꯂꯤꯁ ꯐꯅ ꯍꯩꯔꯒꯁꯨ ꯃꯅꯤꯄꯨꯔꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯗꯔ ꯇꯪꯅ ꯇꯥꯛꯄ ꯍꯥꯏꯁꯤꯅꯗꯤ ꯍꯦꯟꯅ ꯀꯣꯛꯇ ꯆꯪꯕꯁꯨ ꯊꯨꯏꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯥꯛꯄꯤꯒꯅꯤ ꯇꯥꯛꯄꯤꯒꯗꯧꯔꯤꯕ ꯑꯣꯖꯥꯁꯤꯡꯁꯦ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯐꯖꯅ ꯂꯩꯔꯕ ꯑꯉꯥꯡꯁꯤꯡꯗ ꯐꯖꯅ ꯇꯥꯛꯄꯤꯕ ꯉꯝꯒꯗꯕ ꯑꯉꯥꯡꯁꯤꯡꯅ ꯍꯦꯛ
ꯀꯩ ꯍꯥꯏꯅꯤ ꯇꯥꯕ ꯃꯇꯝꯗ ꯒ꯭ꯌꯥꯟ ꯄꯣꯞ ꯇꯥꯒꯗꯧꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯦꯞꯁꯤꯗ ꯁꯕꯁꯀ꯭ꯔꯤꯞꯁꯟꯁꯦ ꯐ꯭ꯔꯤꯗ ꯇꯧꯗꯣꯏꯅꯦ ꯑꯗꯣ ꯁꯨꯝ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯗꯣꯅꯦꯠ ꯇꯧꯕꯤꯅꯤꯡꯕ ꯇꯥꯔꯒꯗꯤ ꯁꯤꯗ ꯐꯣꯇꯣ ꯍꯥꯞꯄꯛꯀꯦ ꯁꯤꯒꯤ ꯐꯣꯟ ꯄꯦꯒꯤꯁꯤ ꯅꯝꯕꯔꯁꯤꯗ ꯅꯠꯇ꯭ꯔꯒꯅ SBIꯒꯤ ꯑꯦꯀꯥꯎꯟ ꯅꯝꯕꯔꯁꯤꯗ ꯇꯧꯔꯒ ꯗꯣꯅꯦꯠ ꯇꯧꯕꯤꯕ ꯌꯥꯒꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯦꯞꯁꯦ ꯑꯣꯏꯅꯥꯝ ꯔꯣꯕꯔꯠ ꯁꯤꯡꯅ ꯑꯩꯉꯣꯟꯗ ꯔꯦꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯅꯦ ꯑꯗꯣ ꯑꯩꯁꯨ ꯆꯪ ꯈꯣꯠꯇꯅ ꯍꯧꯖꯤꯛꯀꯤ ꯑꯦꯞꯁꯤꯗ ꯂꯣꯏꯅ ꯌꯦꯡꯉꯦ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯑꯃꯨꯛ ꯔꯦꯀꯃꯦꯟ ꯇꯧꯖꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯗꯥꯎꯟꯂꯣꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯕꯤꯌꯣ ꯀ꯭ꯂꯥꯁ 10 ꯃꯔꯨꯑꯣꯏꯅ ꯀ꯭ꯂꯥꯁ 10 ꯁꯤꯡꯅ ꯗꯥꯎꯟꯂꯣꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯕꯤꯌꯣ ꯑꯩ ꯃꯈꯥꯗ ꯂꯤꯡ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡ ꯍꯥꯞꯆꯔꯝꯒꯦ ꯑꯗꯩꯗꯤ ꯃꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯐꯦꯁꯕꯨꯛ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯀꯩꯀꯩꯒꯤꯁꯨ ꯍꯥꯞꯆꯔꯝꯒꯦ ꯑꯦꯞꯁꯤꯒꯤ ꯃꯇꯥꯡꯗ ꯍꯦꯟꯅ ꯗꯤꯇꯦꯜꯁ ꯈꯪꯕꯤꯅꯤꯡꯕ ꯇꯥꯔꯒꯗꯤ ꯐꯣꯟ ꯅꯝꯕꯔꯁꯤꯗ ꯑꯩꯅ ꯍꯥꯞꯆꯔꯤꯕ ꯐꯣꯟ ꯅꯝꯕꯔꯁꯤꯡꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯒ ꯄꯥꯎ ꯐꯥꯎꯔꯒ ꯑꯀꯨꯞꯄ ꯃꯔꯣꯜꯗꯣ ꯐꯖꯅ ꯈꯪꯕꯤꯅꯤꯡꯕ ꯇꯥꯔꯒꯗꯤ ꯈꯪꯗꯣꯛꯄꯤꯌꯣ ꯑꯗꯨꯒꯨꯝꯕ ꯂꯥꯏꯔꯤꯛꯀꯤ ꯃꯤ ꯃꯥꯜꯂꯦ ꯇꯦꯕꯜꯗꯒ ꯎꯡꯉꯒ ꯆꯥꯛ ꯇꯞ ꯇꯥꯅ ꯆꯥꯁꯜꯂ ꯎꯇꯤ ꯇꯛꯀꯥ ꯆꯥꯁꯜꯂ ꯍꯥꯏꯅ ꯍꯨꯃꯥꯡ ꯁꯧꯔꯒ ꯐꯦꯟ ꯊꯥ ꯁꯟꯕ ꯌꯥꯕ ꯁꯟꯂꯒ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯒ ꯀꯟꯅ ꯌꯦꯡꯉꯤ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯉꯒ ꯁꯤꯗ ꯂꯩ ꯑꯩꯒꯤ ꯐꯣꯟꯗ ꯍꯥꯞꯄꯒ ꯇ꯭ꯔꯥꯏ ꯇꯧꯔꯛꯀꯦ ꯂꯧꯊꯣꯔꯛꯎꯅꯦ ꯁꯣ ꯇꯧꯔꯛꯎꯅꯦ ꯐꯣꯟ ꯍꯥꯞꯇꯗꯤ ꯌꯥꯔꯣꯏ ꯁꯤ ꯇꯧꯕꯁꯦ ꯐꯣꯟ ꯍꯥꯞꯇꯗꯤ ꯑꯣꯟ ꯇꯧꯕ ꯌꯥꯔꯣꯏ ꯐꯣꯟ ꯍꯥꯞꯄ ꯑꯩꯒꯤ ꯐꯣꯟꯁꯤꯗ ꯇꯥꯛꯅ ꯍꯥꯞꯆꯜꯂꯒ ꯅꯝꯃꯛꯀꯦ ꯃꯇꯦꯛ ꯑꯃ ꯃꯈꯥ ꯌꯦꯡꯕꯤꯔꯁꯦ ꯐꯥꯔꯁ ꯇ꯭ꯔꯥꯏ ꯇꯧꯖꯒꯦ ꯑꯕꯦꯝꯃꯥꯁꯤꯗ ꯌꯦꯡꯉꯣ ꯍꯥꯏ ꯇꯧꯔꯣ ꯍꯥꯏ ꯇꯧꯔꯣ ꯑꯗꯨꯃꯥꯏꯅ ꯅꯝꯃꯝꯃꯣꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯠꯍꯜꯂꯕ ꯁꯨꯃꯥꯏꯅ ꯑꯩ ꯍꯩꯇꯤꯌꯦ ꯈꯔ ꯈꯔ ꯉꯥꯡꯕ ꯌꯥꯗꯦ ꯇꯣ ꯅꯣꯏ ꯕꯥꯅ ꯑꯅꯤ ꯕꯤꯗꯤꯑꯣ ꯅꯝꯃꯦ ꯂꯤꯠꯂꯣ ꯌꯦꯡꯒꯦ ꯆꯟꯅꯤꯍꯦ ꯆꯟꯅꯤ ꯑꯩ ꯁꯤꯔꯦ ꯑꯩ ꯂꯤꯠꯀꯦꯁꯦ ꯅꯈꯣ ꯍꯥꯟꯅ ꯆꯪꯉꯣ ꯃꯊꯛꯇ ꯑꯗꯨꯝ ꯀꯥꯈꯠꯂꯣ ꯌꯥꯔꯦ ꯅꯪ ꯑꯃꯨꯛ ꯂꯤꯠꯂꯣ ꯑꯩꯔꯣ ꯑꯩꯅ ꯂꯩꯍꯧꯗꯣꯏꯔꯥ ꯑꯩ ꯆꯜꯂꯣꯏ ꯍꯥꯏꯕ ꯑꯩ ꯊꯣꯝ ꯆꯟꯗꯕꯅꯦ ꯑꯩꯗꯤ ꯐꯅꯦꯛ ꯁꯦꯠꯄꯅꯤꯅ ꯈꯔ ꯋꯥꯏꯗꯧꯃ ꯐꯅꯦꯛꯇꯨꯒ ꯈꯣꯡꯒ꯭ꯔꯥꯎ ꯃꯅꯨꯡꯗ ꯁꯦꯠꯂꯤꯕꯨ ꯀꯩꯗꯧꯋꯦꯒꯦ
어떤 남한에 양쪽이 막 올라오고 sibu pa lau du không 하나로 양쪽이 뭐 말로 oh itu kan ka dang ke ya ko bada do to lai tre Tara tara. Mami ba? Yang pazawan ni dah soal. Jong tharo. Hehehe